A life of praise. A life of praise. Thagat pa haibagi punsi. Thagat pa yaubagi punsi. Lesson number 9. Hapta mapan subani ngasi asi Christian Living Ministry gi behalf taki. Hapta khuding tabi riba regular viewers amasung anaw ba nakoy mayam bo amuka hanna Christ Jesu gi ming na nakoy bo welcome tawzari ngasi akoy masigi Sabbath school asin naina basina akoy gi Christian journey asida ishor ga hen nakna ba mari adu laishnu adu ngasi gi paratam basina Christian gi punsida awa anang kaya laklabasu nungai ba matam da su awa ba matam da su karamay na akoy na nungai ba ishor da rejoice pentok pa hayraga thagat haiba punsi adu hingba ngamgera haibagi artha adu sumun na khangba ngamba oishno memory text ki oina ekoi the pb rib se Philippians chapter 4 gi verse 4 Philippians 4 gi 4 the apostle Paul na sumaina haye rejoice in the Lord always and again I say rejoice Apostle Paul na haye Jesu Christa da Prabhu Ishor da nakoi tat na harau laga layo amuka aina han na hai ribani ko Ishor da nakoi harau laga layo haina Apostle Paul na Philippines ki singlup singde encourage tawbi ki bo hai aduma ngasi gi Sabbath school sida ai koi bu si encourage tawbi raga lay hoi ai koi gi akoi bada awa anang na pik thalaba kanda Ishor bu thagat isai shaklaga nungai na hingba haibase masisi amna wana thoi aduga aikhoi gi punsida nungai ba matamda hoi adumak aikhoi thagat pa marakta di laye adubu awaba lakpa matamda di aikhoi Ishor bu thagat pa haibase yamna luna thoi adubu we are called to praise God in all circumstances Bible na aikhoi bu tambi badi Ishor gi apam badi kari raga in all circumstances nangi nungai ba matamda su nangi awaba matamda su matam khuding makta aikhoi Ishor bu thagat isai shaklaga Ishor bu thagat laga thamoi nungai na layo haibase Bible gi apam bani Why God wants our praise? Karigi damaktara Ishorna, aikoina mabu thagat pa pamle base. Aikoina mabu thagat pirga ma pong thok ni ngaira. Aduga ma asi taw ngamme haibagi ma chaw thorga aibu pong to aibu thagalo haibra. Adu natte haibase khange. Adubu Ishorna aikoigi thazaba thagat pa se pambagi maramdi praise sustain our faith and make us strong with positive thoughts. Maramdi aikoina thagat pa hairabadi aikoigi thazaba ase chetna laigani mangloi habse Ishorna khange aduga loina aikoingon da thagat pagi hainabi adu lairabadi aikoigi punsi ja positive thoughts tawriba thokliba thodok khudingma thengnariba samasya khudingma ase phaningai leibani haibage aphaba romda khanba ngambagi wakhalon ado aikoida hapchin bigadaba amaso aikoigi thazaba ase adum lengdana mangdana leihanna ngai ge damakta Ishorna mabu thagalo haibani Ishor pong thokningai magi atongmandu ma yamna claim tawbanate adubo aikoigi kana ningai ni hoi praise in times of bed may not change the situation. Ko aikoina aikoigi imung da awa nang tar ba kanda aikoina Ishor bu thagat laga aikoigi awa nang du khudakta hekta hongdok pa aikoina thengna ramda ba yai adubu khwaidigi maru oibadi masisina awa nang matam da su nungai ba matam da su aikoina thagat pa haiba leiba sina kari tawbra raga it changes us thagaliba nahakbu ayhakbu masina honghan bani aduga loina na aikoigi akoibada leiriba mayam singe thamoida chu masina ahongba pura ichindinaw sing aigi imungda awaba lakraba kanda ai isada awaba lakra kanda ai yamna warabsu aina thagat pa adu urga mi mayamna o masigi nupasida masigi nupisida karigumba amadi leye Ishorge thawzal amadi leye haibse urga makhoida so o warabasu tha nungaina hingba haibse Ishorge apambani ko haibda makhoida su masigi blessing ase phangani aduna aikoi matam pumna makta thagat pa haiba tai aduna praise is faith in action aikoi na thagat pa haiba se krira haraga masidi aikoi gi thazabagi mahaini aikoi gi thazabado uthokpani awanang taraba kanta aikoi na mai mamsilaga gaplaga nungai ba haitraga Ishor bu thagat pa haitraga leirede aikoi gi thazabagi mahi pande haibadu ubani aduna praise is faith in action aduna aikoi gi thagat pa haiba se aikoi gi thazaba adubu maman oina I mean thabak oina uthokpani haibse aikoi na uwe hoi
Maraktadi, Equi Awanang Taba Matamda, Equi Haksang Nungai Tabanda, Wakalumaganda, Equi Tagat Baiba, Harau Baiba, it may not sound natural. Equi Asi Yamna line a hector talk panate adubo. Let us keep practice, Masi Equi practice Tausi Adu Erbadi, it will become a natural part of life. Adu Erbadi, Equi Gipunsi, that tapna, Kari Taudok Lak, Equi Nungai Baiba, Pentok Baiba, Equi Gipunsi, natural part of my Oirakani Habse, Nasigi Sabbath School, the Equi Uba. Equina Sunday person the yang maganda framework of praise natraga why should we praise God karige ekoi ishwar bu thagat chera kramaina ishwar bu thagat chera habige wari do ekoina Philippians chapter 4 gi verse 4 dege 7 pawbu do ekoina uba phangani aduna apostle Paul na masige Philippines ki singlup ta mahak na chithi iba matamda mahak ase Romans prison Rome gi kaisum sang da mahak se phamlaga leibani being thrown into prison kaisum sang da langsil labasu mahak bu jail gi manung da ma bu lock tawraga thamlabasu Paul na Philippines the labor Taza Kraba Aduguma Magi Machin Manau Singi the Magda encourage Taubiba Taugat people Wahai as a mana eki Adubu quite Gimaru oina Krihai Mana wana suwana Kaishum sang the knocking I harounding I Krishu late Mama Pam the Pam Lerga Harauko Tatan Harauko rejoice and again I say rejoice Hai Big Wahai as Magna Polna Ma Philippines ki Singlup Singbu Taugat Piki could you and me Ekoishu Paul Gumba situation aduda taba matamda harau se harau haina ekoi haiba ngamgadra masi khallaga yengsi aduna Paul gi punsida ishor gi aphaba ado ta seng laibagi damakta adugumba yamna lukraba tanpham adu pawba Paul na di thagat pa ngamki Ekhoi di ngamgadra ngampham thoi chin inause adu mumasi ngamse harabadi ngasi gi Sabbath school sida takpirba mayam se ekoi ni in batabani Apostle Paul na Awaba matam da su nungai ba matam da su matam pumba da nungai raga thagat laga layo haibase what does it mean kari haibra masi se kari butak prakramai na khoi ngamgani praise God always ishor butat tana thagat pa natraga matam khuding makta rejoice harau raga penthorga laiba haibasi di kari ra kari buno hairade aphaba matam da su awaba matam da su nungai ba matam da su phatba matam da su aphaba matam da su matam pumna makta ishor bu thagat laga laiba haibani always matam pumba da hai adu amoka ishor bu thagat pagi maram suplai laidrabasu aduga ishor bo ekoi thagat ningdrabasu adugumba matamda phawba Apostle Paul na encourage tawbibase amasung Bible na ekoi bo tambibase aduga ishor gi apambase adugumba matamda phawba ekoi na ishor bo thagat kadabani ichini naw sing yamna phajjabo wai asida haibi ekoi na ishor bo thagat ningdre da haiba matamdu phawbada ko aduga ishor bu thagat ningai karigoba nangi punsi da maram suplai laitre haina khallaba phawbada nang ishor bu thagat lo haina Apostle Paul na haibi Aduna ekoi ni ishor bu thagat pa haibase ekoi gi damakta karigumba good reason masi taubi bagi ishor bu thagat pane haibagi maram suplai lairam da bayai maraktadi adubu ekoi no madu thagat patai Bruce Hen sumaina hai Magi isaida praise his name haiba isaida sumaina mana phajana ibi aina ngaktang sumaina magi isai adu ekoina muktang yengminasi when you are up against a wall and your mountain seems so tall nangi punsida awa anangna chingjaw gumna nangi punsida amasung wall laipan gumna nangi mamangda lepkraba matamda and you realize that life's not always fear aduga punsi ase nungai ba khakna te da haina nang na khanba hek uba matam da when everything falls apart praise his name loina mak nang gi nak ge tung mang pum na mak se aphaba krishu laite haina loina mang kraba matam da phawda praise his name ishor gi ming adubu thaga lo haina Bruce Henna sen sumaina ibi aduga amuka kri hai mana when you have a broken heart raise your hands and say Lord you are all I need nang gi thamoi kai raba matam da na Tangalaga ishor nang kaktane aina darkar oi bahaina haiba ngamba oyo you are everything to me and he will take the pen ishor nang sa ai gi pumna makni haina nang ishor ngon da pisilabadi nang gi anaba nang gi awaba pumna maktu ishor na lobi kini haina hai when it seems you are all alone praise his name itom da ngai kreda ai gi kana su laitre da haina thamoi kairba matam da warba matam da nang ishor gi ming adubu thagat lo haina Bruce Hands na sumaina ibi isai adu kaya da phajaba ko what a beautiful song kaya da phajakraba isai no this is what we as Christian should be doing exactly masimak ne ekoi Christian gi punsi da tawgada ba isin inausing ekoi gi mang da ekoi gi tung da ekoi gi nak da yet da
awa anang na thalaba kanda itom da oi khre haina kai khan khraba kanda thamoi kai khraba matam do pawbada praise his name ishor gi ming adu bo thaga lo hai praise is not based on our circumstances aikoina thagat pa haibse aikoina thengna riba samasya mayam adu de yenglaga nangi imung da leita laira nanglaga awa anang taraga asi ana thorga naraga leiba matam da aikoi thagat lo haiba nate thagat pa haibase adubo rather on the truth about God adubo ishor ase aphabani ko ishor ase minungshi chawbani ko ishor gi khutta pumna makse lai ko haibado khanglaga nangna situation adugi damakta circumstance adugi damakta nangna thagat pa natraga ishor ase kanara haibado khanglaga taseng na ishor bu uraga nang thagat pa ngamba oyo hai so aduna aikoi gi thagat pa praise haibase aikoi gi punsida nungaiba phanglaba kanda khakta aikoi thagat pham thokte hauji wafam aduda aikoi na lauraga maramdi ishor na haibase nangi situation aduda nang thagalo haiba nate adubo ishor ase kanara haibado khanglaga aikoi ishor bu thagat kadabani adu oirabadi aikoi na nungaiba matamda ishor bu thagat kani haibase aikoi gi asoiba oigani adu oirabadi aikoi gi thajabase our feet aikoi gi thajabase asengba thajaba nate haibase aikoi na irai na conclude tawba ngamgani anauba parani ngasi aigi damak su tabiri myam gi damak anauba para oigini haina khalli aikoina thagat pa haibase aikoigi thajabagi mahaini haibase aikoi phajana aikoi lausillaga kari thodok oirabasu kari laklabasu aikoina ishor bu thagat pa tare why should we praise God kari gi damakta aikoi ishor bu thagat sira because he is good maramdi maha ase phabani because he created me maramdi man aibu sembi bani because he owe everything maramdi pot pumna maksima gi khutta laibani adugi maramna aikoina ishor bu thagat pham thoi mathangda praying down walls nataga praying for walls to fall down aikoina prathna tawraga aikoigi mangda leireba awaba leipan gumna chingjaw gumna leiba mayam ase thudek pangam gani haibage maramda Joshua chapter 5 verse 13 through Joshua chapter 6 verse 20 aduda wari ase aikoina uba phange Israel masasingna chahi nipu desert ki laikang lamda makoina lelaga wonder manglaga ishorna haiba indraga ishorna amuk chingthok piba amuk mangba tawraga chahi nipu makoina chatlaga leiba matamna Howjikti ishorna kari tawe God led his people to one of the strongest fortified cities in the land Jericho haiba yamna kanna ngak sen khraba khwaidige kan khraba aduguma leibak aduda ishorna makoi bu chinglak piki Israel masasingbu commander of the Lord aduna aikoina wari do loina khangre Israel masasing the instruction ase piki nakoina Jericho gi wall aduda numit taruk ni 6 day nakoina koiraga chatgadabani haina haike aduna nakoina koiraga chatpa matamda nakoi kari sungang ba yade tumin na nakoina laipan ado numit taruk ni koiraga chatko hai adu botaret ni shuba numit de ishorna kari hai God told the Israelite to shout Israel masasing botaret ni shuba numit de nakoina kon hauna law khro haina haiki aduga ishorna kari haike nakoina lawba matamda amasu nakoige trumpets khongba matamda bengun khonglakpa matamda ishorna kari haike ngasai gi city walls Jericho ge laipan checkpan achobado matomda tu tharakani haina ishorna makoida hana takpiki Joshua 5:13 amasung dagi Joshua 6:20 pawdo ishorna Israel masasing bu kari tambi ningbra haibdo madugi wari aduda ekoina uba phangi Hoi, shouting at Jericho's wall. Jericho gi leipan achoba wall aduda Israel masasing na kanna lauraga madugi laubagi power aduna leipan adu tugadaba nate. When God commanded the Israelite to shout ishor na Israel masasing na koi kanna laukro haiba sekri haibra, he asked them to praise his glorious name and honor him with songs of praise. Ako na Psalm number 66 ke verse 1 to 2 adu di yang maganda oe. Nakoina Jericho gi leipan da lakpaganda numit tare ni subaganda nakoina lawo haibado kri haibra asengbadi ishorna aigi minglen asibo nakoina thagat isai saklaga aibu thagat lo haikibane aduna shout is not just a shout but it is praise lauba kana lauba haibase aikoi khon hauna lauba adumu nate adubo ishor gi minglen dubo thagalga mi mayam changlaga Israel masasing mi masing lakngamdaba aduna Jericho gi akoi ba chatlaga makoina ishor gi mingbu thagalga lauba matamda Jericho wall adu tu ki haibado aikoina uba phang Hebrews chapter 11 gi verse 30 da by faith the walls of Jericho fell down thazabagi mapana Israel singi thazabagi mapana Jericho gi laipan adu tu ki haina haiki Aduna, when God is about to do something new for us, He may bring us to a Jericho.
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯑꯅꯧꯕ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯕꯨꯁꯨ ꯖꯦꯔꯤꯀꯣꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯈꯣꯏꯕꯨ ꯄꯨꯔꯛꯂꯝꯕ ꯌꯥꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯁꯦ ꯀꯔꯤꯔꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯍꯩꯕꯗꯣ ꯑꯩꯈꯣꯏꯕꯨ ꯄꯥꯝꯂꯝꯕ ꯌꯥꯏ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯗ ꯏꯁ꯭ꯔꯥꯌꯦꯜ ꯖꯦꯔꯤꯀꯣꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯀꯃꯥꯟ ꯇꯧꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯁꯝꯊꯤꯡ ꯅ꯭ꯌꯨ ꯏꯁꯣꯔꯅ ꯄꯤꯕꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨꯁꯨ ꯖꯦꯔꯤꯀꯣꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯆꯤꯡꯕꯤꯔꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯑꯗꯣ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯕꯁꯨ ꯌꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯖꯦꯔꯤꯀꯣꯗ ꯄꯨꯕꯤꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯄꯨꯕꯤꯒꯗ꯭ꯔꯥ why because he wants to teach us that we don't win in our own strength ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯑꯩꯒꯤ ꯁꯛꯇꯤꯅ ꯑꯩꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯅ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯟ ꯑꯁꯦ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯐꯪꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯑꯇꯧꯃꯟ ꯅꯠꯇꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯐꯪꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄꯅꯤꯀꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨꯁꯨ ꯖꯦꯔꯤꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯕꯨ ꯆꯤꯡꯕꯤꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯕꯨꯁꯨ ꯏꯁꯣꯔꯅ ꯆꯤꯡꯕꯤꯔꯝꯒꯅꯤ we must praise him ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯇꯠꯇꯅ ꯊꯥꯒꯠꯄ ꯇꯥꯏ because this is faith in action ꯃꯔꯝꯗꯤ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯣ ꯊꯕꯛ ꯑꯣꯏꯅ ꯎꯠꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯁꯥꯕꯥꯊ ꯁ꯭ꯀꯨꯜꯗꯒꯤ ꯎꯕ ꯐꯪꯉꯦ ꯃꯊꯪ ꯇꯥꯔꯛꯄꯗ the life of praise ꯀꯔꯝ ꯍꯥꯏꯅ ꯊꯥꯒꯠꯄ ꯍꯩꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯐꯪꯒꯗ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯤ ꯈꯔꯒꯤꯗꯤ ꯃꯔꯨ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯐꯥꯎꯕ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯍꯩꯇꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯐꯥꯎꯕ ꯆꯔꯆꯇ ꯂꯥꯛꯑꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠ ꯏꯁꯩ ꯁꯛꯂꯒ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯍꯩꯇꯕ ꯃꯇꯝ ꯂꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯁꯨ ꯃꯥꯏ ꯃꯝꯁꯤꯜꯂꯒ ꯆꯔꯆꯇ ꯂꯥꯛꯂꯕꯁꯨ ꯏꯁꯩ ꯁꯛꯅꯤꯡꯗꯕ ꯊꯥꯒꯠ ꯋꯥꯍꯩꯁꯨ ꯍꯥꯏꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯗ ꯏꯚꯟ ꯏꯟ ꯒꯨꯗ ꯇꯥꯏꯝꯁ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯐꯥꯎ ꯂꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯕ ꯃꯇꯝ ꯐꯥꯎꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯀꯔꯝꯍꯥꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯁꯦ ꯃꯔꯝꯗꯤ ꯊꯥꯒꯠꯄ ꯍꯩꯇ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ ꯊꯥꯖꯕ ꯂꯩꯇꯕ ꯀꯅꯥꯅꯁꯨ ꯁꯔꯒ ꯌꯧꯔꯣꯏ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ we are called to do this ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯃꯇꯝꯗꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯣ ꯍꯥꯏ ꯏꯁꯣꯔꯕु ꯑꯩꯈꯣꯏꯅ ꯊꯥꯒꯠꯅꯅꯕ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕु ꯀꯧꯊꯣꯛꯄꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ we must practice praise until it becomes an atmosphere in which we live ꯊꯥꯒꯠꯄ ꯍꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯄꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯇꯥꯏ ꯇꯝꯕ ꯇꯥꯏ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁ ꯑ ꯄꯥꯔꯠ ꯑꯣꯐ ꯂꯥꯏꯐ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯀꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯃꯍꯧꯁꯥ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯑꯃ ꯀꯔꯤ ꯑꯣꯏꯔꯕꯁꯨ ꯋꯥꯔꯕꯁꯨ ꯊꯥꯒꯠꯄ ꯍꯩꯕ ꯑꯗꯨꯝꯕ ꯃꯣꯟꯅꯣꯛꯄ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯛꯄ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯝꯗ꯭ꯔꯕꯁꯨ ꯍꯩꯇ꯭ꯔꯕꯁꯨ ꯋꯥꯔꯕꯁꯨ we must keep on practicing ꯃꯁꯤ ꯑꯩꯈꯣꯏ ꯇꯝꯕ ꯇꯥꯏ ꯍꯥꯏꯅ ꯉꯁꯤꯒꯤ ꯁꯥꯕꯥꯊ ꯁ꯭ꯀꯨꯜꯅ ꯑꯩꯈꯣꯏꯕꯨ ꯀꯟꯅ ꯑꯦꯝꯐꯁꯤꯁ ꯇꯧꯔꯒ ꯂꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯥꯒꯠꯄ ꯍꯩꯇꯕ ꯅꯨꯡꯉꯥꯏꯕ ꯍꯩꯇꯕ ꯅꯣꯛꯄ ꯍꯩꯇꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯝꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯂꯩ ꯃꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯂꯦꯁꯟ ꯌꯥꯝꯅ ꯄꯤꯌꯦ ꯉꯁꯤꯁꯦ ꯅꯈꯣꯏꯗꯁꯨ ꯄꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯍꯩꯁꯤ ꯊꯥꯒꯠꯄꯁꯦ ꯄꯨꯟꯁꯤꯒꯤ ꯄꯥꯔꯠ ꯑꯣꯐ ꯂꯥꯏꯐ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯕꯅꯤ Psalm number 145 ꯗ ꯗꯦꯕꯤꯗꯅ ꯅꯤꯡꯊꯧ ꯗꯦꯕꯤꯗꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯒꯤ he give many reasons to praise God ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯌꯥꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯅꯤꯡꯊꯧ ꯗꯦꯕꯤꯗꯅ ꯄꯤꯈꯤ ꯑꯗꯨꯅ famous British preacher Charles Haddon Spurgeonꯅ ꯁꯨꯃꯥꯏꯅ ꯏꯌꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ The Practice of Life ꯑꯗꯨꯗ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ Psalm number 145 verse 7 ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯏꯕꯤꯕꯅꯤ ꯑꯗꯨꯅ ꯆꯥꯔꯜꯁꯅ ꯍꯥꯏꯕꯁꯤ ꯀꯔꯤꯔꯥ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯉꯝꯁꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯍꯨꯝꯁꯦ ꯇꯧꯕ ꯇꯥꯏ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕु ꯀꯔꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯕु ꯊꯥꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏ ꯆꯥꯔꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯒꯠꯁꯦ ꯍꯥꯏꯔꯗꯤ we should look around us ꯏꯇꯣꯝꯇꯕꯨ ꯌꯦꯡꯗ꯭ꯔꯒ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯝꯕ ꯇꯥꯏ if we don't look around us ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯕ ꯍꯩꯇ꯭ꯔꯕꯗꯤ we won't see God's glory and beauty in this life ꯃꯁꯤꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯏꯁꯣꯔꯒꯤ ꯑꯐꯕ ꯐꯖꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯂꯣꯏ ꯅꯇꯣꯝꯇꯗ ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨ ꯈꯛꯇ ꯅꯪ ꯐꯣꯀꯁ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯅꯪ ꯌꯦꯡꯕ ꯍꯩꯇ꯭ꯔꯗꯤ ꯅꯪ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯉꯝꯂꯣꯏ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯒ ꯂꯩꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯔꯒ ꯂꯩ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯃꯥꯒꯤ created things ꯃꯌꯥꯝ nature beauty ꯃꯌꯥꯝ ꯑꯁꯤꯅ ꯏꯁꯣꯔ ꯑꯁꯦ ꯑꯐꯕꯅꯤꯀꯣ ꯍꯥꯏꯕꯗꯨ ꯎꯕ ꯀꯥꯟꯗ ꯏꯁꯣꯔ ꯑꯁꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯎꯕ ꯀꯥꯟꯗ ꯅꯪꯒꯤ ꯈꯛ ꯋꯥꯔꯕꯁꯨ ꯃꯤꯑꯣꯏ ꯅꯪꯒꯤ ꯏꯃꯨꯡꯅ ꯑꯁꯤꯗ ꯋꯥꯔꯒ ꯂꯩꯔꯒ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯕꯗꯤ ꯏꯁꯣꯔ ꯑꯁꯦ ꯑꯐꯕ ꯏꯁꯣꯔꯅꯤꯀꯣ
Ishore ase angamba ishore ni ko haibadu nang uba phangani. So try to look around you. Nangi akoibada nang yengba tamlaga. Nangonda thokliba problems do kak focus tawdraga. Migi punsidar nungai na paliba. Ishore ge khutsem sing da phajba saktam uriba mayam se urga. Ishore ase phaye haibadu nang uba ngamlaga. Maduna nang bu ishore bu matam pumna makda thagat na nabagi pangal ama pigani hai. Ani shubada remember what we have seen. Aikoi gi punsida haukiba punsida aikoi gi past life da Ishore na tawbi kiba miracles, Ishore na pibi kiba bor mayam ado kauthokanu hai. Kauthokanu. Madu kauba ngamdradi. I mean madu kauba ngamdradi nang na Ishore bu thagat bagi maram se. You will have uncountable reasons to praise him. Nang na mabu thagat ningai maram ase masing chuthi ba ngamloi. Aikoi na maraktadi aikoi thagat pa hai tabase kari gira hairga. Aikoi gi punsida Ishore na tawkibado aikoi he kauthokpani. Aduna ngasi ge Sabbath school da aikoi bo Charles na maru oina aikoi bo tambiri bise karira aikoi ne Ishore bo matam pumba da thakat se hairabade ahan bada aikoi ge akoi bada yengsi ani shu bada aikoi na aikoi gi punsi da Ishore na tawbi ki ba thabak mayam ado kaw thok loi si hai aduga ahum su bada talk about the things God does for you Ishore na nangi da mak tawbi ki ba pum na mak to na tom da khanglaga tumin na laiganu share it out mi mayam da haida o start counting the blessing Ishore na nangi da mak da bor pi bi ki ba mayam ado name them one by one amam masing thiriga nang na mi mayam da share to na tom da pai shelaga laiganu adu oirabadi you will have many reasons to praise God adu oirabadi nang Ishore bu thagat na bagi maram ase yamna laigani hai isini nausing yamna chumbane aikoi khakta yenglaga aikoi gi problems do khakta aikoi na focus tawraga lairabadi Ishore gi aphabado aikoi na uba ngamloi Ishore na tawbi khiba mayam ado aikoi na kauthok labadi Ishore gi aphabado aikoi na uba ngamloi aduna aikoi gi Ishore na aikoi da tawbi khiba mayam da aikoi khakta thamjelaga mingon da share taw thok trabadi Ishore gi aphabado aikoi uba ngamloi habse aikoi na uba phange aduna there are numerous reasons to praise God for Ishore bu thagani ga aikoi maram yamna lay when your loved one dies nangi imungda nangi nungsiraba nama nangi nungsiraba nacha nangi nungsiraba ipana sikraba matamda you still can praise God nang Ishore bu thagat pe ai maramdi why because the rest of your family members are well and good nangi atopa imungi mi singde si dena na dena mi amakhakta nina si khibase asigi maramda phawba aikoi khallaga Ishore bu thagat pe ai isini nausi awaba taba matam da so ai na khrabaso o ai gi nupi di na de ko ai gi icha di na de ko adu yenglaga ai khakta narga ai gi imung mi sing mi manga leibu di nungai na lei then why should not I praise God kari gi dama ai Ishore bu thagat loi dra haibda ai koina uba phangdini when sickness struck you nangi punsi da na awa anang lakla pakanda nangi imung da mi ama sira pakanda problems kaya thora pakanda you can still praise God nang Ishore bu thagat pa yai maramdi nang natba atopa kaya di nungai raga leiri nangi problems de amakhakta ne adubu Ishore ge blessing de there are many yamna piraga lay nang naraga layribusu nang na thakningai ising de Ishore na pbd nang naraga layribusu nang sor honingai de breath tawningai de Ishore na nungsit pbd nang naraga layribusu nang gi wakhan khanba ngamna ba nang gi brain adu de Ishore na pbd so there are many reasons aikoi Ishore bo thagat ningai maram yamna laye aduna aikoi gi problems adu khakta aikoi focus tawroise let us look around aikoi yeng thokpa tamse aikoi Ishore na tawbi khiba mayam do kaw thok loise Ishore na tawbi khiba mayam do mi mayam da share taw thokpa haiba oise adu oirabadi kari thaudok laklabasu kari situation da nang lairibasu nang Ishore bu soidra thagat pangamgani hai Wednesday ge parada a powerful song of praise natraga a witness who convicts thagat pa isai sakluba adu tabagi maramda pukning hongki bagi wari adu aikoina Acts chapter 16 ge verse 16 through 34 adu du uba phange aduna the book of Acts pau khon chat pa the book of Acts hairiba lyric asina aikoi bu takpi ba sekrira our praise can be a powerful force in the life for other people aikoina thagat pasina mi atop pasing ge punsida ahongba kaya purakpa yai habse book of Acts ke chapter 16 ge wari adu dage aikoina uba phange aduna Acts 16 ge verse 16 dege 34 pawgi wari do aikoina yengsi ngakta Paul amusung Silas asibo prison kaisum sangda makoi bu langsin bi kre makoi bu phu bi kre anabana thalle e naina taraga pik thallaga makoi bu kaisum sangda insin bi ki no one is there to put medicine on the cuts on their backs maning the phu bi graba makoi bu thina tawbi ki ba e tariba pum na makto tai thok pi ni ngai mi kana su laite
Paul and Silas are in terrible pain. Paul amasung Silas anabana China khona yamna wana khanglaga laiki mokoi ani gi makhong ase wooden board amada mokoi ani gi khong ase chanchelaga lengdani gai makhong bukot punchelaga mam khraba kaisum sangi ka aduda mokoi ani bu insin biki but adubo atop kaisum sangda laiminaba mi singna kari thokadra haina tumin taraga lainingai da Paul and Silas begin to pray and sing. Paul amasung Silas aduk waraba phawba aduk naraba phawba lengba phaw yadraba matamdu phawba makoina ishorbu prathna tawraga ishorbu thagatpagi isai ase sakpa hauki madu hek tawba kanda ekoina khangkre earthquake you har haraktuna kaisum sang adu loina kai ke habida ekoina khangi makoida pulliba pomnama adu lose tawki kana su chen thoki de adu bu jailer nupa aduna mi loina mak chen thok lamlani haina matom da suicide tawningai tawringai da apostle Paul na kri haiki adu tawgunu nang ekoi asida lairi haina haiki bagi wari adu khangi aduna madu hek taba kanda Acts 16 ge verse 29 amasung 30 adu jailer aduna apostle Paul amasung Silas ta laraga kri haiki sirs what must I do to be saved? Aina hingba phangninga aigi punsi hingba phangninga ai kari tawgadra haina jailer no pa aduna haiki kari gi haiki bra Paul amasung Silas na un mam khraba nungdang annabagi China khon gi marakta yamna wana grumbling tawraga complain tawraga laigida gi mohota mukhoi ani na ishor bo thagat pagi isai sak pagi maramna ishor ge power adu da lalaga kari su khangdaba ma gi wa adu bo Paul amasung Silas ge isai du tariba amasung mokoi gi ni ge prathna do tariba mi aduna pukning hong bagi tanja ado bb ki mokoi ani na ekoina khanse masi gi thodok sina jailer no pa adubo oh ai gi punsi se manga dore na ai gi salvation aran khubam ase darka lai hai na darka lai na hai se karam hai na masi gi wakhal ase madugi nupa aduda thodok aduna phawhan ki bra hai da ekoina khalage yengsi amasung Paul amasung Silas ki mokoi ani gi prathna mokoi ani gi thagat pagi isai aduna jailer gi nupa adu sidaduna ma khakna taraga magi imung pumna ishor da changja khiba aduda Paul amasung Silas ki thagat pa isai amasung prathna aduna karamba phawban teng bang ki bra hai da so ekoina khalage yengsi hoi hoi masi ekoina Paul amasung Silas ki amasung hoji ki wari aduda ekoina taba phang ekoina adum tamba kanda kri tawi ha our praise can transform the eternal destinies of those around us ekoi gi akoi bada lairiba makoi gi panthung pham adu ekoina honghan ba ngame hai karam makanda ekoi no hongan bangam gataba ekoi ne ishor bu thagat pa haira bakanda ekoi gi akoi bada lairiba punsi chupa lomba naidan mai gi kom da changki gadaba kaya du bawa ishor gi achumba da chinglak pangam me habse apostle Paul amasung Silas ke wari dige ekoi na tamba phange kari gumba Paul amasung Silas na kaisum sangi mam khraba ka aduda phamlaga tumin na lairaga awa China khon adu khanglaga ishor ngon the complain tawraga mumbling tawraga murum solaga lairamba tarabadi atoppa kana na su ishor gi maram da khanglam loi maru oina jailer amasung magi imung kanbiba adu su phanglam loi adu bo apostle Paul amasung Silas na awa anang kaya gi marak aduda makoi ani na thagat pa isai sakluba gi maram da akoi bada leiba mi sing na makoi bu tabi ki maru oina jailer gi imung sing loina ma pukning hong badu phangki praise God more when you are around other people ngasi ge Sabbath school na ekoi bu tambi base ekoi na take away losin ba yaba se karira ekoi na mi mayam tin ba mafam da hen na ishor ba ekoi thagat ka dabni ekoi ikai roi dabni ishor gi blessing gi maram da share to na ba ikai roi dabni ekoi ishor gi mi sing ne hairaga my mom sil laga lai ga dabna te adu bu thagat isai shakpa ishor gi maram da ekoi na harau ba phongdok pa se mi mayam tin ba matam da nang gi akoi ba da mi yam na lai ba matam da hen na ishor ba thagalo hai maram di you never know whose life you can change with your words and songs of praise to God. Ishor bu thagat pagi isai nang na sakpa aduna. Ishor bu thagat pagi wahay nang na haiba aduna. Kanago magi punsi bu honghan gadra haiba aduna nang khangde. Ko aduna ichin inausing. Aikoi ne ishor gi aphaba gi maramda. Aikoi gi isai da, aikoi gi prathna da, aikoi gi wangang da. Mingon da share tau thopa se darkar la ye haiba se. Nasi gi Sabbath school da gi uba phange. Hauzik ti iroi loi bada.
Thursday ki portion adudi yamganda a weapon that conquers lan ngamgado bagi lan gi khulai hai bagi maramda aikoina yengse aikoina masi gi wari se aikoina second chronicles ki chapter 20 verse 1 through 13 aduda aikoina wari asi phangi ningthau Jehoshaphat na kari hai ki mana magi punsi da thagat pa haiba praise thagat pa haiba haiba sina is a mighty weapon khoi digi chawba lan gi khulai oina ningthau Jehoshaphat ki punsi da mahakna thengne ke aikoina second chronicles 20 verse 1 through 30 the wari ase uba phange aduna ningthau Jehoshaphat na magi mamangda lanmi achoba big army yamna chawkraba lanmi kaya makoibu Israel masasingbu landani ngai lakhre haibase khangba kanda kri tawki ningthau Jehoshaphat na ma challaga makoibu lan adu hekta sokna ki dene ichin announcing adu he decided to ask the Lord what to do second chronicles 20 verse 3 adu di yang bagada magna magi mamang da lakleba lan jaw mi mayam lan mi mayam larga mi ma bo manghaninga lakpa mayam adu mana thoklaga magi lan mi sing organize tawraga mana makoibu lan ngadringai mamang da ishor da hana changjarga ishor ai kari tawara haina ningthau Jehoshaphat na hangki aduna ishor gi command ge makha de ningthau Jehoshaphat na Judah da leiriba mayam Jerusalem da loina lakro aduga ekoi fasting tawraga ekoi bu khrum se aduna makoina fasting tawringai adugi manung aduda kari haiki ningthau Jehoshaphat na second chronicles verse 20 chapter 20 verse 12 da kari hai we don't have the strength to stop this large army that is coming against us ishor ekoi ge mamang da achouba lan mi mayam lakpa sibu lan thengna ninga ekoi ge pangan kari shu leite we don't know what to do ekoi kari we are looking to you for your help. Nangbu eko yeng laga laye nangi mateng ado eko ngai laga lay haina ningthau Jehoshaphat na ishor da hijack. Aduganda Holy Spirit ishor gi thawai aseng bana Jahaziel priest Jahaziel da ishor na uhan biriga masigi message asin ningthau Jehoshaphat amuka haike eko na second chronicles 20 gi verse 17 adu da hai ishor na kari hai ningthau Jehoshaphat amasung Judah gi mising da you will not have to fight this battle masigi lan se nangi mang da lakliba lan asina koina sokna ga da banate just stand natraga take position there and watch the Lord save you aduga nakoi nakan amada leblaga ishor na nakoi bukan bi badu yengo ko maramde masige lan asidi nakoi na sokna gada banate Judah and Jerusalem don't be afraid Judah amasung Jerusalem nakoi kigano don't worry krishu nakoi waba tawgono because the Lord is with you maramde ishor nakoi ga loina raga laye so go out to stand against those people tomorrow aduna maram oiraga nakoi na makoi sing adu bulan thengna ninga hayeng chathokro haina amuka ishor gi hukum Israel masasing da ningthau Jehoshaphat ta piki ishor gi hukum ado phangraba kan da ningthau Jehoshaphat na kari tawke mana second chronicles 20 gi verse 18 amasung 19 adu da yengba kan da kari tawke masigi hukum ase phangraba kan da ningthau Jehoshaphat na magi mising adu bu mana amuka command tawki kri command tawki to worship God and sing praises to his name ishor gi minglen bu thagat laga khurum laga isai sakningai amuka ningthau Jehoshaphat na Judah gi mising aduda Israel gi mising aduda ningthau Jehoshaphat na hukum adu tawki aikoina masise second chronicles 20 gi verse 18 amasung 19 aduda swine uba phangi hoi ishor na makhoi gi damak ta lan adu thengna bigini but the people also needed to march out and meet the enemy adubu imising Israel gi mising Judah gi mising adu ishor na makhoi gi damak lan thengna bigida bo oirbusu makoina lan pham adu to tholaga yengba makoina lan pham adu da makoi changsin ba haibasi di darkar oi habdo ishor na makoi da haibi ki masidigi aikoina uba se kri tawbra our role in the plan of salvation ase laye aran khubam gi akhoi gi punsi da lomba nai da aran khubam adu phangninga ishor gi plan gi makha da akhoi gi role akhoi na tawga da khrasu lai habse uba phange hoi lan adu Israel masa sing na sokna ga da banate ishor na sokna bigini na khoi gi lan ngam bigini adu bu lan pham adu da na khoi su sang ga da bani hane ishor na hai ki bugum na hoi salvation aran khubam habse ishor gi free gift oina lae adu bu modu da akhoi gi role khara di lai akhoi gi tawpa adu de akhoi gi role di krira is simply obedience haiba inba ko ishor na haiba inba ase darkar lai haiba sing si gi parada gi su akhoi uba phange sumaina ishor na
ꯃꯈꯣꯏꯒꯤ ꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅ ꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯃꯁꯨꯡ ꯂꯥꯟ ꯉꯝꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯕ ꯀꯥꯟꯗ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯕꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯣꯛꯅꯔꯕ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯀꯧꯈꯤ ꯃꯗꯨꯗ ꯖꯦꯍꯣꯁꯥꯐꯦꯠꯅ ꯀꯔꯤ ꯇꯧꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ 2 Chronicles 20ꯒꯤ verse 20ꯗꯣ ꯌꯦꯡꯕ ꯀꯥꯟꯗ Jehoshaphat commanded a choir to sing praise to God while the army marched out of the city Jehoshaphatna ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯂꯥꯟ ꯑꯗꯨ ꯊꯦꯡꯅꯅꯤꯡꯉꯥꯏ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠ ꯏꯁꯩ ꯁꯛꯅꯤꯡꯉꯥꯏ choir ꯑꯃ ꯀꯥꯡꯂꯨꯞ ꯑꯃ ꯃꯥꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯒꯤ ꯏꯁꯩ ꯑꯁꯤ ꯃꯈꯣꯏꯅ ꯁꯛꯈꯤ ꯃꯈꯣꯏꯅ ꯁꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯅꯅꯤꯡꯉꯥꯏ ꯆꯪꯈꯤ As they began to sing and praise to God, makoina ishorgi ming adubu thagalaga isay adu sakpa hauba kanda. The Lord set an ambush, means trap, for the enemy of Ammon, Moab, and Mount Seir. Mount Seir dagi, Ammon dagi, Moab dagi, makoi bu lan thengna ninga haina ngasai lan mi kanglup achauba lakpa singdo Israel masa sing ishor bu thagat isay hek sakpa matamda madugi lan mi sing adubu ishor na ambush trap makoi bu lang thalaga makoi bu soklaga manghan ki habagi wari adu ekoina uba phange so masidi ekoina uba se praise is a powerful weapon thagat pa haibase yamna chawkarba khulai ni haibase ekoina uba phange aduna bible na ekoi bu tambi ba se krira God helped his people right at the time that they started to give thanks to the Lord. Ekoina 2 Chronicles 20:21 de yeng makanda. Ishor na magi mi sing bu kan bi ba haibase karamba matam da tawbra hairga magi mi sing na mahakpu thagat pa matam da ishor na magi mi sing bu kan bi ba magi mi sing bu ngak thok pi ba gi thabak ase pang thok ki haibase ekoina Chronicles account de uba phange. So the same thing ekoi gi punsi de so ekoina ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ miracles work ꯇꯧꯕꯤꯁꯅꯨ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔ ꯆꯪꯂꯒ ꯂꯩꯁꯅꯨ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕꯤꯁꯅꯨ ꯑꯩꯒꯤ ꯄꯣꯠꯂꯨꯝꯁꯦ ꯂꯧꯊꯣꯛꯄꯤꯁꯅꯨ ꯍꯥꯏꯔꯕꯗꯤ praise should be our weapons praise should be our key praise ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯒꯗꯕꯅꯤ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯟ ꯑꯣꯏꯔꯒ ꯂꯩꯕ ꯃꯇꯝꯗ ꯇꯠꯇꯅ ꯑꯋꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯒ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ miracles ꯑꯗꯨ ꯎꯠꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ Sabbath tamba phange conclusion para ase loisilakpada Israel masa singna mi gi lamda foreign land ishor khangdaba lamda lanpha oina chatpa matamda makhoina kri tawki Jew singna captives oina chatpa matamda makhoibu lanpha oina puriba mi sing aduna haike nakhoina Zion da sakkiba isai sing adu sao haina makhoibu force tawbiki lan pa pubasing aduna Israel masasingbo force tawbiki adubo makoina Psalm 137 verse 1 through 4 aduda kri hai how shall we sing the Lord's song in a foreign land ishor khangdaba mafam asida aikoina ishor gi isai Zion da aikoina sakkiba isai adu aikoi kram haina sakshira haina they lamented makoi kapki waki Babylon gi rivers of Babylon aduda phamlaga makoi kapki Israel masasing Indeed, how can we sing and praise God amidst suffering and death? Adugumna Israel masasing na theng na kibagumna. Ichini now sing nangi punsida aigi punsida. Nangi emongda aigi imongda. Awa anang asi ana thokla bakanda. How can we sing and praise God? Ekoi ishor bo thagat isay ekoi karmay na sakpangam gadra. This question embodies one of the greatest paradoxes of Christianity. Masisina ekoi Christian world asida kuwaidige arubo hang oina thoe. Maramde aigi imungda aigi nupi na sikraba kanda ichana laikhidaba matamda aina ishor bu thagat chare haina ishor kramaina sakpa ngamgadra haibiga wangse aikhoida lai Israel masa singsu matam aduda sumaina laki adubo ngasi aikoina ishor bu kramaina thagat chera haibagai maramda aikoina tamkiba asina aikoigi nungaiba matamda su aikoigi awaba matamda su ishor bu kramaina thagat chera kari maram laibagi thagat chera haibte simply because He is the source of all joy. Jesus, Jishu Christa ase aikoi nungai ba harau ba awaba pumna makki haurak pham ase mani ko haibado khangba kanda khakta ichin inau sing aikoina aikoi gi waraba thangba ngamdrba potlum thangba kanda phawba ishorba aikoina thagat pangam gadabani. Praise God not because of the situation we are in but because of who God is. Aikoi gi punsi da thokleba thodok sing adu yenglaga ishor thagalle haina haigo haiba natte adubo aikoi gi punsi da thokleba thodok sing asi yenglaga amuka ishor ase kanara haibadu yenglaga ishor gi the reality of God's goodness ishor gi aphaba
ishor gi minung shi shawba adu yenglaga ishor bo ekoi thagat se nangi problems aduda nangi problems du gi damak nang bu thagat lo haiba nate adu ishor ase kanara haiba du khanglaga ekoi ishor thagat se haiba se ngasi gi Sabbath school ga ekoi na maru oina tamba pangi when the Bible says to rejoice even when there is no good reasons to rejoice for Bible na ekoi bu harau ningai ishor bu thagat isen chak ningai maram suplai lai tra bawba ekoi bu thaga lo haire ba se krira ekoi gi imungda asi ana thorga ekoi bu nok laga layo haiba nate adubu pumnamak se ishor dagi haurak pani ko ishor dagi lak pani ko ishor na pumnamak se khangi ko thokliba khuding mak se ishor gi plan makha dagi ni ko haiba khanglaga ekoi harauba ngamse haiba se ngasi gi Sabbath school na ekoi bu takpi raga lai isin inaw sing ngasi gi Sabbath school na ekoi bu tambi ri ba se krira a life of praise thagat bahai bagi punsi ase kayamuk darkar lebra haibdo ekhoina ukre apostle Paul gi wari degi ekhoina ukre ningthau Jehoshaphat gi wari degi ekhoina ukre mathang ekhoina wari sing aduda ure harka ekoi gi nungaiba matam su ekoi gi awaba matam su ekhoina ishor bo tattana thagat laga leirabadi soidana mak ishor na ekoi gi punsi da miracles adu tawbi gini ikon kon bada thagat bahai ba praise haiba se ekoi gi thajabado thabak tu uthok pane haibdo khallaga ekoi khansi ekoi kakta re-examine tausi ai thagat pahitra ba harau bahitra badi ai gi thaja base mapung phadri ko haibdo khallaga ekoi gi thaja base chetchillaga amuka hen hana digi chetle harga ekoi gi punsi da thaudok khuding makta mafam khuding makta hiram khuding makta ishor bu thagat pangam oisi habase mayam da ngasi gi Sabbath school gi lesson gi through digi nakoi da reasoning ba message ni takraba mayam bu ishor na bor pirga kari oirabsu ekoi ishor bu thagat pa haiba ngam gi punsi adu hingba phangba oisi mathang gi hapta da mo ekoi anauba paraga amako unasi ishor na mayam bu thoi dok hendok pa bor adu pi na bi ba oirasana